Hauzik ahanbada maru oiba pau. Lakadoriba Assembly Mikhalga Mari Lainana, District Election Officer Imphal East na Sinduna, Systematic Voters Education and Electoral Participation Program ni Manung Channa Marathon ama pangthokre. Thabak hakpi gani haibana chingba kaya haizinduna, pakhang macha orakpadagi chelakpaduna, Masu fanglab fawba case ibomsagi matung inaba addict worker khara lamlai acida laire haina MLA KSS Birena Fongdokre. Hauzik Pau Santongna Pizari. Lakli Batara Nitoi Suba Manipur Legislative Assembly Mikhalga Mari Lainana, District Election Officer Imphal East na Sinduna, Systematic Voters Education and Electoral Participation Program Sweep Activity ki Manung Channa Run for Democracy Haiba Hiramda Imphal East ki DC Complex tagi lamthaduna marathon amang ngasi pangthokre. Thoramaduna Imphal East ki DC KS Dainana Election Commission of India na Kangalaba vote thadabagi chang name ba mafam sing Imphal East ki su yauri maram aduna maru oina mafam sing adu yauduna Mikhal gi vote thadabagi maru oiba amadi vote thadabagi hakki matang na pangthokpa campaign gi manung channa thoramasi pangthokpani haina fongdokhi Isagi hak masak khangna amadi niyom chumna Mikhal pangthoksi haibagi paujel puba marathoni haina sum hak na fongdokhi Mikhal asi santi leina pangthokna ba amadi ganatantra lei oiba mawongda Mikhal pangthoktuna Isagi apamba luchingba khanna ba pangthokpa campaign amani haina Imphal East ki SPM Pradip na thoramadu haiki voting it was my amadu you promote the boy in a sense of marathon. So the voter assembly tara the giloinamak level officers in the Puratuna, the Gihina, white publicity to Zaraga, Atopa Yauningba, Angang Singh, Satra Singh, then Ahan Loinamak Yauraga since participant Mayama, Saru Yagadari, Nasigi Marathon Asida. Sigi Marathon Girut Asi, and at the DC office the flag of Tauraga. Porompat crossing Paurani, the Nongi Bungam Chetlaga, Palace compound, Pauraga, then Advanced Hospital, Paurani, the Gabamon Lekai, then all Tumbutong, Pauraga, Singjamai Rom the Matetama Yoraga, Singjamai Bridge from the Gi, Congo Bazaar crossing Rom de la Aga, then Ayangpali Road, and then Porompat crossing, and then the end point will be DC office complex. And Mayam Sinangasagi healthy over Monda. Marathon chelaga at the same time akhoi lakliba assembly elections gi awareness so oiba and at the same time marathon asina akhoi da mayam na paujel piribasi we look forward that akhoi free and fair election oiba adigi amasung peaceful election oiba adubo peaceful election oiba free and fair habasi mayam na participate toba democratic oiba da violence the indulge to the vida masagi opinion do mayek sengna phongdok pirga tomoy sengna phongdok pirga akhoi gi mathangi lakpa term asida mayam gi asengba representative na mot sillaga we look forward that there will be a very nice government. Thabak happy gani habana chingba kaya haizinduna pakhang macha orakpadagi chelakpaduna masu fanglaba fawba case ibom chagi matung inaba addict worker khara lamlai assembly constituency the lady wafam masi leptana chatharakpa BJP mahila morchagi telouchana GP area gi mahila lising ama changa henmana saruk yaduna Sabungko playground the pangthokpa nomagi oiba political conference da ngasi KSS Biren Singh MLA Lamlai Assembly constituency na fongdokhibani Prime Minister Narendra Modi na hawdokpa scheme singi manungda Jal Jeevan Mission na yumthong kuding da afaba ising marang kaina phanghanaba pandam thamba amadi sabke sath sabka vikas sabka viswas sabka prayas scheme singi matangda sandongna thamladuna MLA na Modi bu thagatpa fongdokhi Nakal Amaromda Chief Minister N. Biren Singh na Manipur Prajagi Khanduna Haudokiba go to village go to hills Miyam gi numit hill leaders day CM the high sea asina chingba kayana piriba kanabasu Miyam the sandong na thamki Lamlai AC da tawkiba Thabak Singhi Manungda Naibi Turen Pawa Turen Itam Turen Napet ki Kharban Teng liba Thabak asi araiba nate Maram aduna lakatoriba tarani toy suba general election asida ACSC dagi BJP MLA ama thagatsi haiki oida pada bapunghay da hazinba masana masabu rajniti
Walani haijanbasing asina manghan takhaliba asi asuki matik yami. ACSC gi miyamna gyan tabiro matam chupada rajniti wala sasinabasinggi moithem langda thurubasingna changjaraknabagidamak amasung lamlai assembly constituency kalhaunaba thonglauna hangli haiki. Bisnupur AC gi mirep oigadoriba retired chief secretary O Nabukeshwar gi election campaign asi Bisnupur district ki Thinungai mayai lekai da pangthokri mahakpu saugatpa miyamna loinana yumthong khuding changduna vote khomki O Nabukeshwar na Bisnupur AC gi mafam kayada afaba thaknaba ising fangdaba lomi gi har matam chana fangdaba amadi larik hairaba mahisingda senthum amadi thabak fangdabagi awabasing thenglariba kaya asi karigumba mahakna mikhalda mai paklabadi angamba thakta miyamgi mateng pangduna ACSC chaukhatnaba honagani haiki Melong 53 sida intending candidate oina MPF ta yakuni haina dikanna mass campaign chathari sigi onung sida central gi Long AC 53 segment gi NPF ki intending candidate su oriba NPF Manipur State Unit ki Vice President O Khangtuanang Panmaina Advanced Christmas kam political campaign ama ngarang Tamenglong gi Council Colony Vinovida pangthokri Thoramasida 52 53 54 segment gi NPF ki members sing su saruk yaki Advanced Christmas kam political campaign pangthokpi gi matangda Khangtuanang Panmaina haiki NPF ki Central Committee na Thoramasi pangthokna ba hairakpagi matung inna pangthokpani Prabhu Jesus na afaba paujel pibiramba amadi mahakna malemda buklambagi afaba message kaya pibiramki NPF ki political campaign asida NPF na miyamgi afaba amadi yaifanabagi matangda wafam kaya khanaki haina mahakna fongdokki Tamenglong 53 sida intending candidate oina MPF ta yakuni haina dikanna mass campaign chathari sigi onung sida central gi natraga Manipur State Unit ki MPF ki kambuna Advent Christmas ito haina torakpati ki koi gi district Tamenglong division ge president aduga peace bearer adu ai gi election ge steering committee ki chairman committee members in punna join toraga masiki Advent Christmas kam mass political campaign Waina nasi order toraga nasi konsang satabani masila ekogi kai honabam tik charba ekogi Reverend Namre Kyo Zemi Baptist Church ki temen asu aga ekogi shogi Jisu Christian na ekoi prithvi sida koi kanbiba waina program bagi event Christmas ki na message bazan pi Mikhalgi matam naksilakbaga iroinana assembly constituency singda vote khomba amasung Mikhalgi meeting pangthokpa leptana chathanarakli Kumbi AC dasu intending candidate Sanasam Premchandra gi meeting amangarang station public ground da BJP gi president A Sarda Devi na chief guest oiduna pangthokri Sarda na haiki BJP gi sarkar lakpadagi praja sing leitana tumba fangle miyam gi damak anauba scheme kaya paikhatuna kanaba kaya piri Loinana aikoi gi imung BJP gi imung haiba campaign amasu haudoktuna miyam gi mateng pangna na batharang tawre haiki mirep oi gidawriba S Premchandra na mahakpu mai pakhanana ba vote bibiu haina miyam da haizaki thawramadu da ex union minister TS Chauba district BJP president RK Bimola Kumbi AC gi luchingba kayana saruk yakhi siba sarkar ama thamnana ba honabada Kumbi constituency gi ngasi election biniba aduga praja punama ka koi da lei tabi do punama na aduga thambal marka se hadak ki Kumbida thambal salal lasi aduna praja miyam ai koi punna aduga Narendra Modi ji ma honorable chief minister do sobatchi ai ba wapam masi thamjaraga punama pukuru matang sida aten break ma lawsage Ningol singi punsida khwaidagi maruoiba numit asibu hena magol hapnabagidamagta laizare bridal makeup and portrait collection by Dojo Chongtham. Phone number 9366 214
258. Break in Matung Taram Nokchabagaloina Makataba Pau Pizari. Lamboy Konang Kong the Leba, Kohi Industry Nangasi, Terada Leba, Destitute Children Home the Industry as in a Putokpa Chana, Taknaba Amadi Maru oina Kohi products in Mating Pankre. Kohi Industry Asigi, Marketing Tabak Pariba, Newton Nangasi Home Asida Lariba Angang Sinda, Machi Oibachinjak, Pizabani, Loina Makatanasu Home Sing the Mating Pangani Haiki. Lamdam asigi miyamnasu Kohi industry na putokpa chana thaknaba potlam sing pamna chanari amadi industry asi mai pak na ngasi fawba chalai ri haina makhatana phongdokhi aduga same bane koi product mayam se aduga khoi gi sumaina all age atagi children's home mayam je koi company ne sai tare ko sigi afaba koi company da puthoi afaba product mayam se khoina su moi da pining heba ko aduna moi khoina si satpa khotpa je dum howeba ko haidi mayam sida dum pining bai tare khoi gi afaba poching sai tare ko aduna khoi singa si laksa ban hai tare khoi gi product mayam se puraga mahau su tanghan ba adagi di afaba promotion su oi boina hai tare aduga khoi gi afaba chinjak se khoina mi mayam se khanganing heba haidi khoi haidi bakery or any food product hai market di competition jang wang le ko adagi khoina tonga na unique oina hai tare ko akhoi pochi gi kana basi kaino adu do khoin utning bhai tare mayam sida Manipur government amadi state disaster management authority na COVID-19 pandemic ka mari lena na issue thokiba COVID ki guideline amasung athingbasing adubu thugariba miyoi singi mathakta chatharakpa drive ki manung channa ngarang miyoi taret detain tawduna fine oina lupa lising amachahum khongat kibaga loinana matung tawdana ba warning pi khre hairi police ki maikaidigi COVID ki guideline amasung athingbasing thugaibagi mathakta national disaster management act lising ani manga amasung atai chanaba law singi matung inna ain gi oiba action lawgani hairi Naharul gi thaudang pauchegi staff reporter Huidrom Roni Bala Chanu the Khelen Thokchom Trust KTT Media Fellowship lising ani kunmatoi kunito award piragani Manipur da sanabung mangsilakpa amadi masina haksel amasung masana kaya da akaiba pirakpaga mari lainana Huidrom Roni Bala Chanu da award asi pinanaba khankibani Roni Bala Chanu asi Bishnupur district ki manung chana leiba nambol ishok mamang lekai dagini mahak journalism da graduation loibaga loinana sociology da master loiselle journalism gi lamda mahak jahi taret ki experience leire lakadoriba english ingani kuni thoigi January thadagi hoduna tha ahum chupna Manipur da sanabung bangsilakpa amadi masina haksel amasung masana singda akaiba pirakpa asigi matangda Roni Bala na kupna thizinbagi thabak chathagadauri amasung masigi damak mateng oinaba KTT na lupa lising yankhai gi manasu piragani hairi Volleyball Federation of India gi meeting makhada chadliba chahi asigi December gi tangkun manga dagi kuntra fauba West Bengal gi Aurobindo Stadium Vardhaman district ta pangthokadoriba Nifu Taret Suba Junior National Volleyball Championship ki conduct taunaba Manipur dagi All Manipur Volleyball Association gi Secretary Baleshwar Singh SRC oina amasung CI Sana Zawba Singh na referee oina kaurakre Manikanta Mutumna Langtabal AC da cycle thauduna lakadori batara nitoi suba Manipur Assembly Mikal asi Santi oina free and fair oina pangthokmina si haiba mahaki campaign makha chathari campaign asi haukiba December kunda haudokhibani Campaign asida Langtabal AC sinba thungna free and fair oiba Mikal ohensi haiba pauzel puba chezai su yeli Ningsing bayai Manikanta Mutum haukiba September gi taradagi Manipur dagi Assam fauba no to drugs amadi a green world gi pauzel pudna solo walk chatuna upambi lising ama hena thakibata natana Manipur gi mitai nongsa mingthol phangkraba misakni 2514 lang thaban mantri khong akoi gi belo oi bir ba koi ai kana ai promo ita studi jaga da mai ta ko opire atuga ita ai lai ba club organization khudi mangna jo akoi gi lai bi ba imagine jina jo handak lak da trend bu man vidan sabha sida akoi election da free and fair waina paisa logdana bo thada basida mayam punamakna akoi gi yaminaraga support tawraga admai tawraga hadaki ai gi campaigns da akoi gi support of Vivasi, the Magdazu, Manikati,
ngasi Imphal da fogba pauchesingi maruoiba pau khara yengminasi. Sangai Express Nongmai kapsilapda mahairoi ama sire mapana aruba fibamda sokle. Manipur da COVID-19 siba ahum faba kunithoi positive nipan. Caesar Academy of Health Services sangakre. Ngaihak ki pelhan naba thausil tauroi Bisojit. Poknafam Hairokta worker sing khud thokna bada nupa macha ama nongmai na panduna sire nupa macha adugi mapasu laikat nakre. Maitai pangal sing na isa gi oiba leiriba yumnak sing thaduk piganu sana jawba. Investigation taunaba amasung law and order ngak naba police to khaina thamba mathautai. Nautuneshwari Tripura da Manipuri dance department hangadauri. Naharol gi thaudang. Hairokta Mikhalga Mari Lainana Hingsagi Thaudokta Mahairoi Ama Mayumaktada Nongmaina Kaplambadagi Sire Apopa Mapa Yauna Anina Aruba Fivamda Laikanari. CM na Academic of Health Sciences Hangdokre Imphal Bangladesh Flight Service Athubada Hongnaba Thaurang Leire Chief Minister. Maitai Pangal Singhi Saktam Kannaba Makoida Piriba Yumnak Singh Khak Thadok Piganu Laisemba Sana Jawba. Mikhalgi campaign Santi Oina Pangthoknaba DEO Bishnupurna Appeal Tokre. Huyen Lampao District Administration amasung Law Enforcement Agency Singi Ahoba Lairabra Hairok Lanfam Ole Maheroi Kaptuna Hatkre. Caesar Academic of Health Sciences Sangakre. Bishnupurgi District Election Officer Singna intending candidate Singh Yauna Political Party Singi Mihut Singa Unakre. Yelhomi Singi Kanjanaba Lo Semgani Lamyan Baipu. Hausigaroi Vidamaru Eba Pau Bukana. Lakadoriba Assembly Mikhalga Mari Lainana District Election Officer Imphal is Nasinduna Systematic Voters Education and Electoral Participation Program gi Manung Chana Marathon ama pangthokri. Thabak hapigani habana chingba kaya haijinduna bakhang macha oirakpadagi chelakpaduna masu fangnaba fawba case ibomchagi matung inaba addict worker khara lamla AC da leire haina MLA KSS Birena fongdokri. Matang as the Pony TV na pizaba nung tilgi Manipuri Pau loizare, yang biri pa pumnamakpu amukahan na kurumzari.